Ngasi February ki tang kun manga si bin dang waram da phung ki ba pau si de over I pau sin myam da patok sari han mera pausel news service ke lo sari question leak oibada senaba sing action logodabani de samna hairi Board of Secondary Education Manipur Bosem Loba ISSL examination ge ngasi thokpa social science subject ki question leak oiraktuna social media da exam thagada bapungkhai ama walingai da thagalakpa thengnariba si athuba matamda Bosem na asang logodabani haina Democratic Students Alliance of Manipur Desam ge General Secretary Thoithoibana phongdorokli ngasi kwa kethel da laiba lup asigi mayai loisangda pangthokiba paugi mifam amada wafam asi phongdokladuna nongthombam thoithoibana hai tha asigi tarama pandagi hauduna chatharliba class 10 ge examination asigi ngasi humni janba numitta thokpa social science question paper leak ohelakpa haiba asi yamna laibak thibani exam center ke ada aranba pambai sejanadana ingna sikna mahairoi singna exam thanaba honaduna laklingai charak asida Olis goal haina mingthonba amadi inter football geography ka haina mingthonba WhatsApp group ani asidagi ayuk pung nipan makhai taba matamda question paper thagalakpa thengnariba asimak yamna laibak thibani exam haudringai gi asigumba question asi social media da karamna thadrok lebano hiramasida senariba myoising inquiry committee ama semduna makhoi gi matakta laukatpa yaba action laukatkadabani amadi boss sem gi maikai de kisu asigumba thodok asi sta chenariba khudingmak athuba matamda fagatuna makoi gi matakta ain gi oiba akanba action laukatkadabani haina so phongtorukli Kangpokpi district kasu khusu khulai kya khusanakre Manipur ge tongan tongan mafam singdagi namduna laukiba amadi lona yadaba mawngda sizinariba khulai sing pikhalaknaba governor na state asigi myamda appeal tawkhraba matung Assam Rifles na atopa security force sing state intelligence agency district administration ga khusamnaduna Kangpokpi district ki tongan tongan ba community gi lusing basinga wari sanakraba matungda ngarang numidang pung taruk tagina ngasi ayuk pung taruk phawbada district asigi khusu khulai kya khusinarakre IGAR is the Gifangwa Pau Gimatung in a Haidiba, Pung Taranito Gimatamazida, magazine Yauna AK-47 rifles ama 303 rifles ama Smith and Wesson revolver ama magazine ga loinana .22 gi pistol ama single barrel rifles ama improvised motor au home country made pull mechanism ani motor bomb mapan 7.62 mm gi kapayariba maru yankai 7.62 mm gi blank ammunition kun Motorola handset ama hand grenade ama anti right rubber bullet kun mari bulletproof plate ani amasung tip launcher ani surrender torokhi surrender torokhraba kusukulai sing adu Manipur police ta kusinara haire Bisnupur district police ke marung sana laiba police station marida khulai ka marum ngasi tingalakre kanglai pakimera pause na phongli Manipur ki Governor Ajoy Kumar Balana tha asigi kundagi hauraga numit taretni gi manungda Manipur gi singamadi tampak ta leiriba mioi sing haibadi maru oina na singna security dagi lakhiba amadi lona yadaba mawngda pairiba nomai sing surrender tarokna ba khanghan khraba matungda ngasi numit mangani suba numit phawbada khulai ka marum masa masana khangna tingalakre hairi Kulai kya masa masana khangna khusinarkhiba asi Bisnupur district ki manung channa Nambol police station Moirang police station Phawak Chau Ikhai police station CDO Bisnupur hairiba police station asida khusinarkhiba ni hairi Hiramasiga mari lainana Bisnupur district police ki paw amana hai ngasi Nambol police station da khusinarkhraba khulai sing adudi SBBL countrymate ama rifle countrymate ama SBBL mari DBBL ama magazine ka kona na 303 rifles ama luina na maru tramanga tear smokes gun ama 7.62 mm gi rifle round ahom 36 hand grenade ama smoke grenade ama stun cell ama tear smoke cell normal ahom tear smoke cell soft nose mari tear smoke cell LR ama biofang hand set ahom BP plate ama BP base nipan Azol base mari multimark post ahom loinana armor helmet tarukni hairi Moirang police station da khusinar kharba khulai sing aduna SBBL ama DBBL ama magazine ga loinana carbine SMG mark ama 303 rifle round bhudra
7.62 mm gi rifle round tara 36 ice e hand grenade ama tear smokes ani ni hairi phogak chaw ikhai police station da khusinara khraba khulai sing aduna SBBL gun ama 12 bore cartridge manga smoke bomb ama BP jacket home helmet ani biofeng set amani CDO Bisnupur da khusinara khraba khulai sing aduna magazine galunana SLR ama magazine ani galoinana insas ama DBBL ganani SBBL gana hom magazine galoinana 303 rifle ama marukun humdoi 303 rifle ani magazine galoinana local mat point 22 pistol ama anol mark ama lethot cell ama AK gi ammunition ani 7.62 ballister cartridge tara M16 gi rifle round kuntaret Chinese hand grenade ani 36 ice hand grenade taret mortar shell ama stun grenade ama detonator ahom PP plate ahom base kun BP helmet taramari purit mapan khongrau amani hairi kanglai pakki mera pau se da gilokasari mau ama thori yanduna siramle ngarang ahing nongyai matung pung 12 minute ni phurom taba matamda mau ama masagi phamung kada THOURI YANDUNA SIRAMLE hairi THOURI YANDUNA SIRAMLIBA MOU asi thawal leisang them maisnam lekai dagi thodam aying bi devi sahi nifu mapuroiba ti ais sanjoi kobi hairi mak masagi tumpham kada THOURI YANDUNA siduna leramba imung manungi mioi singna thengnarapadagi Janems hospital da pukatuna laikana naba honaki hairi